ꯌꯥꯝꯅ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯁꯤꯈꯤꯕꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯒꯤ ꯂꯤꯗꯔꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯨ ꯑꯣꯏꯕ ꯙꯔꯃꯒꯤ ꯑꯗꯨꯒꯨꯝꯕ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔ ꯍꯥꯠꯂꯛꯄ ꯑꯗꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯅꯣꯁꯦꯟ ꯉꯥꯛꯇꯅꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯁꯥ ꯉꯥ ꯍꯥꯠꯄꯗꯧꯅ ꯍꯥꯠꯄ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯛꯇꯒꯤ ꯂꯧꯗꯗꯅ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯧꯔꯣꯏꯗꯅ ꯊꯝꯃꯤꯕ ꯃꯁꯤꯒꯤ ꯃꯤꯍꯥꯠꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯇꯨ ꯆꯨꯡꯉꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯃꯗꯤ ꯃꯦꯗꯤꯌꯥꯗ ꯐꯣꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯥꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯊꯣꯡꯉꯒ ꯄꯤꯖꯩꯒ ꯍꯥꯏꯕ ꯌꯥꯝꯅ ꯁꯥ ꯉꯥꯅ ꯆꯠꯀꯗꯧꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯃꯅꯤꯄꯨꯔꯒꯨꯝꯕ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯂꯩꯖꯔꯝꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯌꯥꯝꯅ ꯋꯥꯡꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯂꯩꯕ ꯁꯤꯒꯨꯝꯕ ꯂꯝ ꯑꯃꯗ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯆꯪꯁꯤꯜꯂꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯎꯈꯤꯗꯦ ꯂꯥꯟ ꯃꯇꯝꯗ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯊꯤꯕ ꯑꯋꯥ ꯑꯅꯥꯒꯤ ꯃꯤꯆꯩꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯏ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯅꯠꯇꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯄꯣꯠꯁꯦ ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯩꯃꯥꯏꯗ ꯑꯩꯈꯣꯏ ꯊꯦꯡꯅꯗꯦ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯁꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ IT ꯔꯣꯗꯇ ꯏꯅꯣꯁꯦꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ 3 ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ 2 ꯑꯃ ꯁꯣꯛꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯟꯖꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯅꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯊꯝꯕꯤꯒꯗꯕ ꯑꯩꯒꯤ ꯌꯦꯠꯇ ꯐꯝꯕꯤꯔꯤꯕ ꯗꯥꯛꯇꯔ ꯃꯅꯥꯎꯇꯣꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MPCC ꯂꯣꯏꯅꯅ ꯑꯣꯏꯗ ꯐꯝꯕꯤꯔꯤꯕ ꯁꯦꯔꯥꯝ ꯅꯤꯀꯦꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MPCC ꯂꯣꯏꯅꯅ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯑꯩꯈꯣꯏ ꯆꯤꯌꯥꯔꯃꯦꯟ ꯕꯤꯆꯥꯔ ꯕꯤꯚꯥꯒ ꯑꯃꯁꯨꯡ ꯑꯗꯥꯏ ꯐꯥꯎꯃꯩ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯖꯣꯟ ꯄꯥꯃꯩꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦꯀꯣ ꯑꯦꯅꯤꯋꯦ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯃꯅꯥꯎꯇꯣꯟꯅ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯗꯥꯛꯇꯔ ꯃꯅꯥꯎꯇꯣꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MPCC ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯗ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯌꯥꯝꯅ ꯁ꯭ꯄꯣꯟꯁꯔ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯕ ꯊꯤꯡꯈꯥꯡ ꯅꯥꯏꯅ ꯁꯨꯝ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄꯁꯤ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕꯤꯗ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯌꯥꯏ ꯃꯩꯇꯩ ꯑꯣꯏꯕ ꯌꯥꯏ ꯅꯥꯒꯥ ꯀꯨꯀꯤ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯤ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯒꯦꯁ ꯇꯥꯝꯗ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯦꯞꯄꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔꯗ ꯁꯥꯁꯟ ꯆꯂꯥꯏꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯁꯨ BJPꯅ ꯂꯤꯗ ꯇꯧꯕ ꯑꯗꯨꯒꯨꯝꯕ NDAꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯤ 2023ꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯒꯨꯝꯕ 2023ꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤꯒ ꯏꯔꯣꯏꯅꯅ ꯁꯨꯝ ꯂꯥꯛꯈꯤꯕꯁꯤꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯑꯃꯨꯛ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯁ꯭ꯔꯤ Y ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯃꯄꯨꯡ ꯐꯥꯗꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯂꯩꯐꯝ ꯊꯣꯛꯄꯗꯨ ꯂꯩꯕ ꯑꯣꯏꯗ꯭ꯔꯤꯕ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯥꯁꯟ ꯆꯂꯥꯏꯔꯒ ꯂꯩ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯂꯥꯛꯄꯗ ꯑꯅꯧꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯣꯏ ꯃꯤꯅꯤꯁꯇꯔ ꯈꯔ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯐꯒꯠꯂꯛꯑꯗ꯭ꯔꯥ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯤ ꯁꯥꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥ ꯈꯔꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯌꯥꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯁꯨꯝ ꯎꯔꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯐꯤꯜ ꯇꯧꯏ ꯂꯦꯞꯄ ꯅꯥꯏꯗꯦ ꯌꯥꯝꯅ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠꯁꯤ BJPꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯌꯥꯝꯅ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯁꯤꯈꯤꯕꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯒꯤ ꯂꯤꯗꯔꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯨ ꯑꯣꯏꯕ ꯙꯔꯃꯒꯤ ꯑꯗꯨꯒꯨꯝꯕ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔ ꯍꯥꯠꯂꯛꯄ ꯑꯗꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯅꯣꯁꯦꯟ ꯉꯥꯛꯇꯅꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯁꯥ ꯉꯥ ꯍꯥꯠꯄꯗꯧꯅ ꯍꯥꯠꯄ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯛꯇꯒꯤ ꯂꯧꯗꯗꯅ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯧꯔꯣꯏꯗꯅ ꯊꯝꯃꯤꯕ ꯃꯁꯤꯒꯤ ꯃꯤꯍꯥꯠꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯇꯨ ꯆꯨꯡꯉꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯃꯗꯤ ꯃꯦꯗꯤꯌꯥꯗ ꯐꯣꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯥꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯊꯣꯡꯉꯒ ꯄꯤꯖꯩꯀ ꯍꯥꯏꯕ ꯌꯥꯝꯅ ꯁꯥ ꯉꯥꯅ ꯆꯠꯀꯗꯧꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯃꯅꯤꯄꯨꯔꯒꯨꯝꯕ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯂꯩꯖꯔꯝꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯌꯥꯝꯅ ꯋꯥꯡꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯂꯩꯕ ꯁꯤꯒꯨꯝꯕ ꯂꯝ ꯑꯃꯗ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯆꯪꯁꯤꯜꯂꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯎꯈꯤꯗꯦ ꯂꯥꯟ ꯃꯇꯝꯗ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯊꯤꯕ ꯑꯋꯥ ꯑꯅꯥꯒꯤ ꯃꯤꯆꯩꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯏ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯅꯠꯇꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯄꯣꯠꯁꯦ ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯩꯃꯥꯏꯗ ꯑꯩꯈꯣꯏ ꯊꯦꯡꯅꯗꯦ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯗ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯃꯣꯗꯔꯟ ꯑꯦꯖꯁꯤꯗ ꯆꯥꯎꯈꯠꯂꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯕꯤꯇ꯭ꯌꯥꯅ ꯃꯇꯣꯜ ꯌꯧꯅ ꯀꯥꯔꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨ ꯊꯣꯡꯉꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯁꯤꯔꯤꯕ ꯚꯤꯛꯇꯤꯝꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗꯒ ꯊꯣꯡꯉꯒ ꯄꯤꯖꯩ ꯀꯥꯏꯕꯁꯤꯅ ꯆꯨꯝꯃꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯧꯈ꯭ꯔꯦ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯑꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯅ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯌꯪ ꯖꯦꯅꯦꯔꯦꯁꯟꯅ ꯌꯥꯕꯣꯏ ꯅꯤꯡꯗꯅ ꯃꯁꯤ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯆꯧꯕ ꯃꯥꯡꯖꯕꯅꯦ ꯃꯁꯤꯕꯨ ꯍꯤꯗꯣꯡꯍꯜꯂꯤꯕ ꯃꯁꯤ ꯇꯧꯕꯗ ꯄꯥꯔꯃꯤꯁꯟ ꯄꯤꯕ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯤꯜ ꯇꯧꯔꯦ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯠꯂꯤꯕ ꯃꯥꯁꯦꯀꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯍꯥꯠꯂꯤꯕ ꯃꯤꯗꯨꯒꯤ ꯃꯦꯟ ꯑꯣꯏꯕ ꯀꯜꯄ꯭ꯔꯤꯠ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤꯁꯤꯡꯁꯦ ꯐꯥꯔꯒ ꯑꯦꯛꯁꯟ ꯂꯧꯗꯅ ꯗꯟꯗꯤ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯣꯛꯄ ꯌꯥꯝꯅ ꯁꯣꯞ ꯑꯣꯏꯕ ꯍꯣꯏ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯃꯥꯒꯤ ꯄ꯭ꯔꯣꯁꯤꯖꯔ ꯂꯩꯔꯝꯕ ꯌꯥꯏ ꯕꯠ ꯃꯤꯑꯣꯏꯕꯒꯤ ꯖꯁꯇꯤꯁ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯑꯗꯨꯁꯨ ꯀꯥꯡꯂꯨꯞ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯟꯗꯨ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯗꯥꯏꯠ ꯑꯁꯤ ꯂꯧꯖꯔꯕ ꯄꯕ꯭ꯂꯤꯛꯇ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯁꯤꯃꯛꯇꯗ ꯑꯗꯨꯒꯨꯝꯕ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯏꯪꯒꯤꯠ ꯑꯃ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯤꯅꯔꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯅꯣꯂꯦꯖꯇꯁꯨ ꯂꯩꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯃꯁꯤꯐꯥꯎꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯁꯨꯝ ꯊꯝꯕ ꯍꯥꯏꯕꯁꯦ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥꯅꯣ ꯍꯥꯏꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯪꯒꯦ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯥꯝꯅ ꯀꯨꯡꯕ ꯂꯩꯅꯨꯡꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯈꯥꯗ ꯌꯦꯇꯨꯝ ꯑꯃ ꯇꯥꯈꯤꯕꯗ ꯁꯦꯀꯦꯟ ꯈꯔꯗ ꯊꯤꯗꯣꯛꯄ ꯉꯝꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯦꯆꯤꯅꯔꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯦꯆꯤꯅꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯏꯐꯣꯡ ꯐꯣꯡꯅ ꯃꯤ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯍꯥꯠꯂꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯠꯄꯒꯤ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅꯦꯕ ꯂꯥꯎꯊꯣꯛꯑꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤ ꯐꯥꯕ